ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯑꯕꯨꯡ ꯀꯧꯏ꯫ ꯃꯌꯥꯝꯗ ꯑꯩꯅ ꯉꯁꯤ ꯇꯥꯍꯟꯖꯒꯗꯕ ꯋꯥꯔꯤꯁꯤ ꯑꯩ ꯏꯁꯥꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯁꯦ ꯏꯇꯣꯝꯗꯁꯨ ꯄꯣꯛꯏ, ꯑꯗꯨꯒ ꯉꯥꯎꯁꯨ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯁꯨ ꯈꯔ ꯑꯗꯨꯝ ꯋꯥꯏ꯫ ꯕꯕꯥꯁꯨ ꯊꯕꯛ ꯁꯨꯕ ꯃꯤꯅꯤ, ꯏꯃꯥꯁꯨ ꯑꯗꯨꯝ ꯑꯐꯪ ꯑꯐꯪꯕ ꯁꯨꯏ꯫ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯛꯄ ꯉꯥꯎꯁꯤꯟꯅꯕ ꯏꯃꯥꯟꯅꯕ ꯈꯔ ꯂꯣꯏꯅ ꯇꯤꯟꯅꯔꯨꯕꯗꯒꯤ ꯑꯩꯁꯦ ꯒꯨꯂꯤ ꯐꯥꯎ ꯌꯥꯎꯅ ꯆꯥꯔꯛꯈꯤ꯫ ꯅꯤꯁꯥꯗꯨꯒꯤ ꯃꯌꯥꯏꯅ ꯑꯩꯁꯦ ꯌꯨꯝꯒꯤ ꯂꯩꯇ ꯂꯥꯏꯔ ꯑꯃꯠꯇ ꯈꯪꯉꯝꯗꯦ꯫ ꯅꯨꯡꯇꯤꯒꯤ ꯕꯕꯥꯗꯒꯤ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯗꯅ ꯌꯨꯝ ꯑꯁꯤꯗ ꯑꯩꯅ ꯄꯣꯠ ꯆꯩ ꯂꯪꯈꯥꯏꯕ, ꯈꯠꯅ ꯆꯩꯅꯕ ꯇꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯂꯩꯀꯥꯏꯗꯒꯤꯐꯥꯎ ꯄꯣꯠ ꯆꯩ ꯍꯨꯕ ꯌꯥꯎꯔꯛꯈꯤ꯫ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯕꯕꯥꯁꯨ ꯏꯃꯥꯁꯨ ꯑꯩꯒꯤꯗꯃꯛꯇ ꯈꯟꯕꯗ ꯅꯨꯡꯁꯤ ꯑꯩꯁꯦ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯍꯥꯠꯇꯣꯛꯅꯤꯡꯕ ꯑꯃꯐꯥꯎ ꯄꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯍꯥꯏꯕꯨ ꯅꯣꯡꯃꯒꯤ ꯈꯨꯠ ꯑꯁꯤꯗ ꯂꯨꯄꯥ 100 100 ꯄꯥꯏꯕ ꯃꯁꯤꯇꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯐꯥꯎ ꯑꯩꯁꯦ ꯊꯩꯗꯨꯅ ꯆꯠꯅꯔꯝꯃꯤ꯫ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯨꯜꯂꯛꯄ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯀꯌꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯃꯥ ꯃꯄꯥꯅ ꯐꯥꯎ ꯑꯩꯒꯕꯨ ꯄꯨꯟꯈ꯭ꯔꯕꯗ ꯏꯁꯨꯡ ꯏꯃꯥꯟꯅꯕꯁꯤꯡꯁꯤ ꯃꯃꯥ ꯃꯄꯥꯅ ꯊꯤꯅ ꯆꯩ ꯉꯥꯡꯕ ꯇꯧꯔꯝꯃꯤ, ꯑꯩꯒ ꯄꯨꯟꯒꯅꯨ ꯍꯥꯏꯗꯅ꯫ ꯑꯗꯨꯅ ꯑꯩꯁꯨ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯠꯇ ꯄꯨꯜꯂꯝꯗꯦ꯫ ꯑꯔꯥꯞ ꯑꯔꯥꯞꯄ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯉꯥꯛꯇ ꯑꯣꯏꯅ ꯂꯣꯏꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯏꯟꯗꯣꯝꯆꯥ ꯑꯃꯅꯁꯨ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯣꯏ ꯁꯔꯨꯛ ꯁꯦꯟꯇꯔꯗ ꯑꯣꯏꯅ ꯊꯝꯈ꯭ꯔꯣ ꯍꯥꯏꯗꯅ ꯏꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯅꯗꯤ ꯏꯟꯗꯣꯝꯆꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯝꯗꯦ꯫ ꯏꯆꯥꯅꯨꯄꯥ ꯃꯇꯣꯝꯗꯅꯤ ꯁꯪꯒꯅ ꯃꯥꯡꯍꯟꯈꯤꯕꯅꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯒ꯭ꯌꯥꯟ ꯁꯣꯏꯗꯅ ꯇꯥꯔꯛꯈꯤꯅꯤ ꯍꯥꯏꯗꯅ ꯑꯩꯕꯨ ꯏꯃꯥꯅ ꯊꯥꯖꯕ ꯊꯝꯕꯤꯔꯝꯃꯤ꯫ ꯕꯕꯥꯅꯗꯤ ꯑꯩꯁꯦ ꯊꯥꯖꯕ ꯁꯨꯛꯊꯝ ꯊꯝꯂꯝꯗꯦ꯫ ꯑꯩꯒ ꯕꯕꯥꯒꯁꯦ ꯑꯗꯨꯝ ꯊꯤꯅꯁꯨ ꯈꯟꯅ ꯆꯩꯅꯩ꯫ ꯃꯔꯛ ꯑꯁꯤꯗ ꯈꯟꯅꯔꯛꯄꯗ ꯊꯥꯡ ꯇꯦꯟꯁꯨ ꯌꯥꯎꯅꯔꯛꯇꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯕꯕꯥꯒ ꯑꯩꯒ ꯈꯟꯅꯕꯁꯤ ꯌꯨꯝꯊꯪꯅꯕ ꯃꯤꯅꯕꯨ ꯑꯣꯏꯔꯣ ꯂꯩꯀꯥꯏ ꯃꯤꯅꯕꯨ ꯑꯣꯏꯔꯣ ꯈꯥꯝꯇꯣꯛꯄꯁꯤ ꯆꯪꯅꯤꯡꯉꯝꯗꯦ꯫ ꯃꯔꯛꯁꯤꯗ ꯏꯃꯥꯗꯤ ꯕꯕꯥꯒ ꯑꯩꯒ ꯈꯟꯅꯕ ꯈꯥꯝꯇꯣꯛꯄꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯅꯨꯄꯤ ꯑꯃꯁꯨ ꯈꯪꯅꯔꯝꯃꯤ, ꯃꯃꯤꯡꯅ ꯃꯦꯔꯤꯅꯥ ꯀꯧꯏ꯫ ꯃꯥꯒ ꯑꯩꯒ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯛꯄꯗꯒꯤ ꯈꯪꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯨꯄꯤꯁꯤꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝꯅ ꯂꯩꯕ, ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯆꯥ ꯃꯁꯨꯗꯤ ꯅꯠꯇꯦ꯫ ꯃꯥꯁꯨ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯌꯣꯛꯄꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨꯅ ꯃꯥꯁꯤ ꯃꯆꯥꯗꯧꯅ ꯑꯗꯨꯝ ꯌꯣꯛꯄꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯀꯤꯕ ꯋꯥꯔꯤꯁꯦ ꯂꯤꯔꯛꯇ꯭ꯔꯤꯉꯩ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯁꯤ BDF ꯆꯪꯉꯛꯈꯤ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯃꯃꯥꯡꯗ ꯃꯌꯥꯝꯗ ꯈꯔ ꯈꯪꯍꯟꯖꯔꯝꯒꯦ꯫ ꯅꯣꯡꯃꯗꯤ ꯕꯕꯥꯒ ꯑꯩꯒꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯁꯦ ꯑꯩꯒ ꯈꯠꯅ ꯆꯩꯅꯕ ꯇꯧꯕꯗꯨꯗ ꯈꯤꯇꯪ ꯊꯤꯅ ꯁꯣꯛꯑꯝꯃꯤ꯫ ꯃꯇꯝꯗꯨꯁꯨ ꯌꯥꯎꯁꯪ ꯃꯇꯝꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯕꯕꯥꯒ ꯑꯩꯒ ꯈꯠꯅꯕꯗꯒꯤ ꯕꯕꯥ ꯁꯣꯛꯑꯦ, ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯃꯤꯅ ꯄꯥꯎ ꯇꯥꯕꯗꯒꯤ ꯑꯩꯁꯦ ꯃꯌꯥꯝꯅ ꯀ꯭ꯂꯕꯇ ꯄꯨꯊꯣꯛꯑꯒ ꯐꯨꯕ ꯆꯩꯕ ꯇꯧꯗꯨꯅ ꯃꯌꯥꯝꯅ ꯑꯩꯁꯦ ꯋꯥꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯃꯇꯝꯗꯨꯒꯤ ꯄꯥꯠꯁꯣꯏꯔꯣꯝꯗꯒꯤ ꯈꯔ ꯁꯥꯡꯅ ꯍꯥꯏꯊꯔꯒ ꯂꯩꯕ ꯁꯦꯟꯇꯔ ꯑꯃꯗ ꯑꯩꯁꯦ ꯀ꯭ꯂꯕꯀꯤ ꯃꯤꯅ ꯅꯝꯗꯅ ꯊꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯁꯦ ꯄꯨꯔꯥ ꯑꯉꯥꯎꯕ ꯑꯩ ꯏꯇꯣꯝꯗ ꯄꯨꯟꯁꯤꯁꯦ ꯉꯥꯏꯔꯕꯒꯤ ꯃꯑꯣꯡꯗ ꯋꯥꯈꯜꯁꯦ ꯄꯨꯛꯄꯤꯛꯇ ꯄꯤꯛꯁꯟꯖꯔꯝꯃꯤ꯫ ꯌꯨꯝꯗ ꯐꯣꯟ ꯇꯧꯒꯦ, ꯏꯃꯥꯟꯅꯕꯗ ꯄꯥꯎ ꯍꯥꯏꯒꯦ, ꯈꯪꯍꯟꯒꯦ ꯍꯥꯏꯔꯒꯁꯨ ꯑꯩꯁꯦ ꯃꯤ ꯑꯃꯠꯇꯒ ꯄꯥꯎ ꯐꯥꯎꯅꯍꯜꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒ ꯈꯪꯅꯔꯝꯕ ꯃꯦꯔꯤꯅꯥ, ꯃꯥꯅ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗ ꯃꯅꯦ ꯑꯃꯒ ꯑꯩꯁꯦ ꯁꯦꯟꯇꯔ ꯑꯗꯨꯗ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯄꯤꯔꯝꯃꯤ꯫ ꯑꯩꯒꯤ ꯆꯥꯅ ꯊꯛꯅꯕ ꯈꯔꯁꯨ ꯄꯨꯕꯤꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯗꯤ ꯑꯩꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯎꯅꯕ ꯂꯥꯛꯏꯗꯨꯅꯁꯨ ꯑꯔꯣꯏꯕ ꯑꯣꯏꯗꯣꯔꯤꯕꯖꯥꯠꯅꯤ꯫ ꯃꯥꯗꯤ ꯃꯌꯨꯝꯒꯤ ꯃꯤꯅ ꯅꯨꯄꯥ ꯑꯃꯗ ꯍꯥꯏꯅ ꯁꯤꯡꯅ ꯇꯧꯈꯤꯗꯨꯅ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯂꯦꯞꯇꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯃꯥꯅ ꯆꯠꯂꯝꯗꯥꯏꯗꯁꯨ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡ ꯃꯆꯦꯠ ꯑꯃꯠꯇ ꯎꯠꯄꯤꯔꯝꯗꯦ꯫ ꯑꯩꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯔꯛꯄꯒ ꯅꯤꯁꯥ ꯆꯥꯔꯅꯨ, ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯣ, ꯊꯕꯛ ꯁꯨꯔꯒ ꯄꯩꯁꯥ ꯇꯥꯜꯂꯣ ꯍꯥꯏꯗꯅ ꯐꯖꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯃꯥꯗꯤ ꯂꯨꯍꯣꯡꯅꯤꯗꯤ ꯈꯪꯗꯕꯅꯤꯅ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯀꯣꯛꯇ ꯑꯃꯠꯇ ꯆꯪꯉꯝꯗꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩ ꯊꯣꯛꯈꯤꯕ ꯃꯁꯤꯇꯅꯤ꯫ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯃꯦꯔꯤꯅꯥ, ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯄꯤꯌꯨ, ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯅꯤ꯫ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯉꯥꯎꯁꯤꯟꯅꯔꯔꯣꯏ꯫ ꯑꯩꯅ ꯆꯥꯔꯝꯕ ꯑꯍꯦꯟꯕ ꯆꯤꯟꯖꯥꯛ ꯂꯣꯏꯅ ꯀꯛꯑꯒꯦ꯫ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯒꯦ, ꯅꯪ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅꯁꯨ ꯍꯣꯏ ꯑꯩ ꯅꯈꯣꯏ ꯕꯕꯥ ꯏꯃꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯔꯛꯈꯤꯒꯦ, ꯑꯗꯨꯒ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯨꯅ ꯂꯧꯊꯣꯛꯅꯕ ꯁꯤꯜꯂꯒꯦ꯫ ꯑꯗꯨꯗ ꯑꯃꯨꯛ ꯅꯪ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯅꯪ ꯁꯥꯎꯅꯨꯀꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯃꯥ ꯂꯨꯍꯣꯡꯈ꯭ꯔꯅꯤꯗꯤ ꯈꯪꯗꯕꯅꯤꯅ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ,
Kayno nang aingondagi lapthoge khalliro. Merina ai wasaktuna hairi. Ai gyan tarage ningle nang aingonda. Lasa soina aroiba makhak tangdi pibiyu. Maduda aigi iwongi tausi. Ai sana hongba ngamdrabadi nangi apamba. Nangna ningjaba lambel aduda nang adum sasakhro. Maduda ai namoda karimata yeloi hairami. Aina adumna haibaduda masu wa kya khumamde. Salage hairga mani duga adum chatki. Mafam aduda isi hapta ama leirakpada. Mafam adudagi achida kum tanja yengduna. Aisi nanthoktuna khongna yumda selakhi. Aisi angkre pau tabadagi mafam adugi authority singna. Lakaigi mida aisi angkre phone tawrami. Lakaigi mina amuk babada pau pirami. Aina mafam adudagi senthuriba matam adusu. Numidangi pung 10 khara helakpa matam adaidani. Lambendusu matek migi gari maningda yawraktuna. Yumda yawragadi haidana isi laami. Sumaise khongna lobuklam hang aduda matek gari tongaga lakpaduna. Adaida isi khongna gangbam thangaga muksalami. Adumaina itomda lobuklam hang aduda salingai. Babase cycle ama thoruga matomda aibu thiba laami. Babana cycle thoruga lakpu ubaduda isi losira haidana khallami. Adubu kona de isi babana sum cycle thorokpaduda lamben matai adudagi baba haidana kaurami. Babana so adumaina ina khongna salambaduda ingangang na ibungo nangno lao ipaga yumda hankrasi. Sendan so tongde se ipagi sendan se tongo. Aduga yumda hankrasi hairakhi. Aisu babana adum na hairakpaduda babaga taimi atopa kana-kanaga. Langminari zano haidana mangtung pwede leiduna yengami. Babana so ibungo ipa itomdani. Ay kanamtaga langminadi laone tongkalo. Pungso tengjale namaso nang siyempre haibaduda. Thawai waduna yumda matomda lehuribani. Salesi lao hairakhi. Ay namu baba yumda imana taba. Mi atay di kana lehuri. Lagagi mi lehobro huren yumda yauraga. Nakoy mayam tsangdana pharaga ay amuk tindoiro hangami. Baba na mo ibungo ipana harisi nang thajo. Nangbu kanamta na phaba punba tawraroy. Lao salasi haidana babagi sendal adu. Ay ngonda tongo haidana lokthoraki. Madudayna yarani nang adum tongjaro. Salasi lao haidana babagi sakal maningda tongduna. Babagay ga yumda halak minarami. Ay siya tungani hak yawbaga yumda so hekta sangamde. Lumdo na yumda taimi kana legi yengaga. Kona tam na yumda sangami. Ima so ay lakpaduda yamna haraw sarami. Imu nang saksarabo ima di saksadri. Ima gi saksaruk se ima isa saminara se hairei. Ay na yung hek yawbaga ay mongpak makado. Pakat ay jinjag adu layribra haidana. Aram kaurang mandana piti tirami. Bawaso ay mataw adu da isi yararoy kangabanina. Kariso haramde tumina magi kada sangki. Masigi matung ay si hanbalite hanagi sungi manaba singaduga. Matam pumbada ngauraga dalayrami. Kona ay siya kangnabinupi merina ning singagpuna. Maga pao pangna na buhuanabada. Ay ga maga pao pangna bangamamde. Magi hanagi phone number pumba amata salhalamde. Ay sumaduda singnaragpadagi magi maramda kumna tegalagpada. Mada ay butado umduna mayung panki layrami. Adumna malu hongkre khangba numit aduka gaisi thawai yamna nungai jaramde. Atay matamde si nisado na maruni khanna. Nupiduga aiga duksangna nungsinaraga mana ibu hundoktuna satkebaduda. Matam kuina sangna loinarakpagi wakhalola mata. Aigi wakhanda khanba sangamde. Nisadugi mayaina. Adubu ahongba haibasi laktabadi nateko. Aigi mana nukti tumamda ikpuding kapi haibasi. Numitu khaktada aisi khangba ngamami. Numitu di poso loire paisasu leitre haidana. Akwai saminaba kanggu singatu yu gilasa mamam pairaga. Aise thengna yumda sangakpada ima se sakhumda. Aige chakluk mamangda phamaga kaptuna leirami. Maduda aige thamoida phawkhiba nungaitabadu aige punsida amupok thengnarakidre. Aisu imabu sanadaba sarga ai haleyedi khangalamaga. Aige phamungda sangduda ngahak khiptharaga. Aise wakhalama tawrami. Aise bu sumaina sumlen kisirane. Natraga ise ahongba haibasi mipum khudingda aigi maramda kariguma khara ulamasira. Aibudi nongma natraga nongmadi soidana sirani. Ai sana khangjai adubu aigi madi aigi maramda wakhalaina oiduna thuna punsi telhanbadi madu ai pamde. Nungaiba yaba nungaire e punsigi mahawa sengbadu karino haibasi ai khangba yaba khangai. Hojikte ai ahongba ma laage lambel amada ai satpa tammage haidana. Aise hanagi center aduda amuk changame. Madu natrabadi nisado ay tomda kakpa thingba ngamloi khangbadagi. Thama panmuk mafam aduda leiramaga. Aise hana saramba nisa pumba lepa ngamame.
Isana khangjabadagi yumda gyan tana thoraki. Hana aiga pulamba isungi manabasing adudagisu aise tamna tamna lapthokpa haurammi. Moisoina sum lapthokningba mataw ama utpaduda tandana ingondagi moiso tamna tamna lapthokki. Aidi haksang su yamna soli aduna sek suba satpagumbagi thabakti ai suba ngamoi haidena aise migida dukan phamba yawrammi. Ainaga dumainaga kitang awonba mong mataw ama lakpaduda Ataigidi khangge yunggi baba imana haraujabasidi karida hairuni. Lekagi midi phana aina hongba laagasu taibang miyoibagi chinbo haidena aigi maramda hanagum adum afaba amata ngangnaramde. Aduga aina dukan yauribasisu bazardani. Numito aina dukandagi halakpada atopa thaina tinaramba imanaba ama pulis oiduna leiramba bazarda thengnarami. Aidi ma ubaduda punga khek ngakhi. Mukun kaino bhai yamna thajadihe. Mi masade sipaiga sangaga leiramme. Kamai taurige haidena hangamme. Imanaba du so ai thengnabadu nokpi tauraga. Abung nangde sida kaidoriba kuirena punkidaba. Yengotu adale pese kana mangi yengo haidena. Hitang sathoga leiba makoi pulis masena amada phut thinduna taame. Madudaina asina kanano hangamme. Imanaba mukuna mo ai kaugi yengo. Lakpa sida leise kana mangi yengo haidena. Magi mamanaba du kauramme. Konadi mamanabaduna onthorokpada miyoy adusu aiga imanaba oiduna leiramme. Aidi makoy anina pulis ko oirambaduda yamna thajaramde punga khek ngakki. Lakpa kauba imanaba adusu ai ubaduda abung nungaribo bhai haidana harau sangai. Akoy hum puna nungaibo warisu sanarame. Aina so makoy anida sumna hairame. Nabanidi yamna thajade lekai matada suleiminaraga sammanana pulis ko oiraka leiramme. Karam kana sangino thabak toba kyam kuirage aisu siguma thabak se yamna pamjai hairame. Imanaba niduna amuk adudi nangsu changero akoiga puna tawminana ba hairaki. Aina mo as waridi akoidi 10 fail ne thabak changnaba paisaga mata leite da hairame. Imanaba niduna amuk he angawba sidi paisa changba thabak natte class 10 pass tawdraga so ai pass da changba yai. Ibani bu kadai dagi class 10 pass to metric fail ngaktane. Ibani mak 8 pass certificate na loina sangba ngaktani hairei. Adumna makoy anina hairakpaduda isi ngayak wakhal ama tawrami. Kaino ani sina ngangisibo hujipo police constable ama sangbada lakh ahum mari pinarakan sida free da sangba yai. Adusu class 8 ke certificate na hairisibo moi gisibo ingonda laknariba jaro khalami. Aduga aina mo sumna hairami. Karino nabani na oirisi police natro. Aduga noina ngangidubo oiba yadoribo ne hangami. Aina dumna hangbaduda makoy anidu wa noami. Aduga sumna kumei. Mitani angawba koy anina oirisi BDM ni. Pairiba nongmaisida khangdro. BDF oiba 8 pass da sangbagi wani. Siso khara leiraga da 10 pass natragadi sangba yara aroi. Aduna ni nangsu sanghoro hairisi. Pulis taki hena nungay krasani masigi thabaksina. Adak mi khara kauni haibani aduda nangsu yahoro. Training ga pidoy ni mi nongmay ga si hekta taray. Hekta pahilakpa natte. Ado nangde hanagi amadu tawdrabo hangai. Aina mo as ado dilipa kuireda. Ado nabani si pulis na traba. Ado na kwena upiba tupi edu dati. Manipur pulis thari dudi. Ado na kamay na tawriba hangami. Anido na mukhera sidi ama hekta upasuyay. Sinpamdi makwedagi akoy na hena wari ni. Kaso moy ga akoy ga kena pote. Moy so nongmay pa uniform dress seli. Akoy so nongmay pa dress so seli. Nang thong na pa akoy si pulis ni lawri duni. Ado na nang so changing agadi hairo. Sanghan bige hairaki. Aina mo asa dudi yamna tina nungay bawani ne. Ado ay so khara changjagi. Ay so nongmay ki yamna painingi. Ado ga marom da nongmay ta so yamna paining bagi wada nati. Akoy lekay do ay na yamna nungside matam do dahi na. Khara lamhen to hen tawringay do da hujik si makoy na hanagom. Ay so yamna usita na mayangwa mananda na uri. Ado noy dong noy so tawraga di pulis ki dress ka siyalaga di. Moy so khara di khangjarani. Ado nabani ki phone number piramo. Oren pau phaurak ke hairami. Mataw sumna imanaba ani duga phone number long na duna. Ay se yumda muk halami. Numito de se wakan ga nungay na halakraponi. Babay mada gay na pulis sang duri ni kay na hairami. Maduda babay mada ay se hanagi mong mataw do. Halayas tulo luan ba hore haida na pakhalami. Kuwana di ay na makoy da sugyanta na wari do tamami. Baba na di ay na bidip o ini haiba do da yam na haraw zarami. Sangin bigay haiba mi layraga di isa na pamaga di sango hairei. Ado bo imana di tabag to pamamdi.
Itomdaga oire nongmaiga paini haibaduda thabakto tahonni ngamde. Aisu aigi aruba che sang yawba tarang upudo hangtoaga aigi certificate singdo loina khantoaga thaname. Aduga makhoi gi BDF ki mi anauba kawrakpa matam aduda imanaba aniduna aingonda pau haibirakduna aise matam khara training yawba salame. BDF oirakpadagi aise lekaidaga khara khara dum muktana chatpa haurame. Akhangba yawba minade dum aise BDF ni kaina usitana wa ngangakpasu yawi. Khangdaba minade aise police oikre laurame. Madam khara de imanaba khoi humche puna Imphal area da taminaduna leiminarame. Duty halaga yumda su adum halakpa yarame. Adubu matam-matamgi matungina khoi humpuna lam amada mafam amada irang kitang kalli haidana makai adomda lairunaba muk tharakhi. Lam khara lapi mafam adudagidi yumda hanbadu pharak ama tarabanina BDF ki checkpost BDF singe leifam aduda akhoi se leiba tarame. Mafam adusu yumga se kya taramde yum taragasu lanna tanarame. Nakanana kuiraba angangsing tamnadraba school lama suleirame. Hegu ubada jagadu isuk pungchik hek siame. Tabudabo koina mafam aduda leiribadu mi budi dum khara yame. Aduna wakhandabudi kya thidungna henbadi khanjallude. Asomdana yumge imade aina mafam aduda lakpaduda pakatana babaga khanarga lehaure. Ahamba numitudi akhoi lang-dana adum leiminariba singduga punna adum nungaina leiminarame. Kona kitang ekbam salakpaga aduda tarba BDF hana leiramba sing adu gari masa amamam tawraga makhogi duty loire. Yumda halani haidana loina hanakhi. Mafam aduda numidang lehugdusi akhoi mi 12 ama 12 ama akhoi khara khajitangda naihauki. Kitang mamsalakpaduda akhoi di khangdabanina imanaba akhoi ahum dukan gumba leibra yengusi. Kari no leirusi haidana mapanda thorakhi. Mapanda ek thorapaga miga pungsik hek chiaga jagadu isada kiba ama puame. Imanaba niduna swaingonda sumna hairame. Mukul lakpa bai kaino kitang hek pamsalakpaga makhoi asai se mi amata mapan thungnadrisibo asda leiriba school asisu angangbu kanariba jaro. Ise sagaradana hek yengsalubada isada kiba ama poi. Dukan bu leirangwadaba mande to asiro hangame. Imanaba lakpana muk kaino he yum khara tarisidi kaidobagi dukan phangoidoino. Alam hangma tolamada khoi khak leibasu natte. Yum khara lana tabasida mi thongnarakdaba oirini. Tuada yum khara lana taba mai thalisi ubro. Asaina nahana khuna lakpada dukal ama lehubra karinuma tawbani. Asai poksa lusilaw ay churuk thaningbana ngawre hairei. Madudagi akhoi humsi mafam adu phau sungkhongna lakpasta mi langbaninba makmonsi mafam adaida ama tataramde. Pungsik hek siame. Sumlakpaduda dukal adusu yoksalame. Dukal adusu thongno salamagi mawongda ahal ama khangna magi dukal adu thongno sanba haurame. Akhoi humsu manaktuda prap sangsalaga pabung amta ngaibi ko posai khara lehukhi ge hairame. Dukan phamba haladusu akhoi hum ubaduda mamituna munna yengakhi. Aduga kari kaidogdino hangai. Akhoi so akhoi na leigadaba posai sing adu hairame. Ahaladusu akhoi humge posai sing adu tamba loiramaga phong adu hathu adu lonsalame. Aduda imanaba mukul na pabung kaino pungsu yamna ngali pung 8 phok tadre dukala che thonga na lonsalage hairiro hangame. Maduda haladusu wa yamna ngangamde lonsalage noidi karaidagi no hangai. Maduda akhoi humsu adum sengna akhoi hum BDF ni adugi asaida leibani ngasida lakta ngairi hairame. Ahaladuna amu aduna akhoi hana aduda leiramba singna nakhoi anauba lakpa kanggu singda karimata hairaktabro hangai. Aina muk kaino hairaktoise pabung kaidoragi hangame. Ahladuna muk kuina saida numidang kuchasalaka leigano. Sange noi chu sango hairamaga dukan pamba ahladu atu mamang pangna satkhi. Ahladugi matawduda akhoi humsuk kariguma kharadi singnarame. Amo kwase wari tawduna akhoi gi leifam aduda halakminarame. Matam adu pho imanaba lakpana sumna hairei. Ngaikhoya sangi kumse saida ngaya khangchet langkhisi manungda sangaga kaidorudoi asigi skun segaiba ma leirisi sida changaga ngahak phamusi lao suruk masai amamam thaga ngayak potharusi lao lakta ngaribani na wai manungda leiningde asaida leisi yamna sai hairakhi. Adumna imanaba lakpana hairakpaduda mukun gaigana tung haipe don thoktuna school adumda yengsalame. Maduda ibani di school adu ubade isai sada kiba mamam poknarame. Imanaba lakpada imana hana mang tharga school adumda satkhi. Ibani sumagi matungda tamna innarame.
ꯑꯗꯨꯒ ꯑꯗꯥꯏꯒꯤ ꯑꯣꯏꯔꯝꯃꯤꯕ ꯐꯤꯕꯝꯗꯣ ꯐꯣꯟꯒꯤ ꯇꯣꯔꯆ ꯂꯥꯏꯠꯀ ꯊꯥꯜꯂꯒ ꯁ꯭ꯀꯨꯜ ꯃꯅꯨꯡꯗꯨ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅ ꯁꯨꯝ ꯌꯦꯡꯉꯤ꯫ ꯃꯅꯨꯡ ꯑꯗꯨꯗꯁꯨ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯦ, ꯌꯨ ꯆꯦꯔꯪꯒꯨꯝꯕꯗꯤ ꯈꯔ ꯇꯥꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯥꯌꯛ ꯑꯗꯥꯏꯗ ꯐꯝꯃꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯆꯨꯔꯨꯞ ꯃꯆꯩ ꯑꯃꯃꯝ ꯁꯨꯝ ꯆꯤꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯅꯥꯔꯨ ꯃꯌꯥꯗ ꯀꯔꯤ ꯃꯈꯣꯟꯅꯣ ꯈꯪꯗꯦ, ꯅꯨꯡꯁꯤꯠ ꯃꯈꯣꯟꯒꯨꯝꯅꯁꯨ ꯇꯧꯏ꯫ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯒꯨꯝꯅꯁꯨ ꯅꯨꯡꯁꯤꯠꯅ ꯁꯠ ꯂꯥꯎꯅ ꯋꯤꯡ ꯋꯤꯡ ꯍꯨꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯆꯦꯟꯈꯤꯕꯒꯤ ꯃꯑꯣꯡꯗ ꯁꯥꯐꯨ ꯑꯃ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯌꯩꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯨꯀꯨꯟꯒ ꯑꯩꯒꯗꯤ ꯀꯩꯅꯣꯍꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏꯗꯅ ꯇꯨꯡꯁꯠ ꯂꯥꯎꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯂꯥꯛꯄꯅꯗꯤ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯑꯁ ꯅꯨꯡꯁꯤꯠꯅꯦꯍꯦ, ꯅꯈꯣꯏ ꯑꯅꯤꯁꯤ ꯅꯍꯥꯟꯈꯩꯗꯤ ꯈꯪꯗꯦ, ꯉꯁꯤꯗꯤ ꯑꯩ ꯐꯖꯅ ꯈꯪꯉꯤ, ꯌꯥꯝꯅ ꯀꯤꯒꯟꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ, ꯃꯤꯠꯀꯤ ꯊꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯗꯅ ꯍꯌꯦꯡꯈꯩꯗꯤ ꯅꯕꯥꯅꯤ ꯌꯥꯎꯔꯛꯀꯅꯨ, ꯏꯇꯣꯝꯗ ꯑꯣꯏꯅ ꯊꯣꯛꯆꯔꯨꯔꯒꯦ" ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯉꯝꯃꯤ꯫ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯥꯡꯕꯨꯗꯤ ꯑꯃꯠꯇꯕꯨ ꯌꯥꯎꯔꯝꯗꯦ꯫ ꯅꯧꯅ ꯂꯥꯛꯄ ꯑꯩꯈꯣই ꯃꯤ 12ꯃꯨꯛꯁꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯄ ꯇꯥꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯑꯕ ꯃꯇꯨꯡ ꯋꯥꯗꯅ ꯑꯩꯈꯣꯏꯁꯤ ꯂꯣꯏꯅ ꯇꯨꯝꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯥꯏꯗ ꯏꯃꯥꯟꯅꯕ ꯃꯨꯀꯨꯟ ꯑꯩꯁꯤ ꯏꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯈꯤ꯫ "ꯑꯕꯨꯡ ꯍꯧꯒꯠꯂꯣ, ꯑꯃꯨꯛꯇꯕ ꯑꯩꯁꯦ ꯍꯧꯒꯠꯂꯣ" ꯍꯧꯗꯣꯔꯛꯏ꯫ ꯑꯩꯁꯨ ꯇꯟꯅ ꯇꯟꯅ ꯑꯗꯨꯝ ꯍꯧꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯃꯨꯀꯨꯟ ꯑꯃꯨꯛ "ꯃꯈꯣꯟꯁꯦ ꯇꯥꯕ꯭ꯔꯥ? ꯀꯔꯤ ꯃꯈꯣꯟ ꯇꯥꯒꯦ ꯌꯦꯡꯉꯣ" ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯇꯥꯔꯝꯗꯦ, ꯀꯣꯟꯅ ꯁ꯭ꯀꯨꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄ ꯈꯣꯟꯖꯦꯜ ꯑꯃ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ "ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯀꯞꯄꯤꯁꯦ, ꯀꯔꯥꯏꯗꯒꯤ ꯀꯞꯄꯤꯖꯥꯠꯅꯣ" ꯍꯪꯉꯝꯃꯤ꯫ ꯃꯨꯀꯨꯟ ꯑꯃꯨꯛ "ꯈꯪꯗꯦ, ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯇꯥꯗ꯭ꯔꯣ, ꯑꯗꯣ ꯑꯃꯁꯤꯁꯨ ꯍꯧꯗꯣꯛꯁꯤꯔꯣ" ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ "ꯍꯣꯏ, ꯃꯥꯗꯤ ꯈꯔ ꯀꯤꯒꯟꯗꯕꯅꯤ, ꯑꯁꯤꯁꯨ ꯃꯥꯗꯤ ꯀꯔꯤꯅꯣꯃ ꯍꯥꯏꯔꯛꯇꯣꯏꯅꯤ, ꯍꯧꯗꯣꯛꯄꯤꯌꯣꯅꯦ, ꯃꯥꯁꯨ ꯃꯈꯣꯜ ꯑꯁꯤ ꯇꯥꯍꯟꯁꯤ" ꯍꯥꯏꯗꯅ ꯏꯃꯥꯟꯅꯕ ꯂꯥꯛꯄꯁꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯏꯕꯥꯅꯤꯅ ꯇꯨꯝꯕ ꯍꯧꯗꯣꯛꯄꯤꯔꯝꯃꯤ꯫ ꯃꯥꯁꯨ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯗꯤ ꯇꯥꯔꯒ ꯃꯥꯒꯤ ꯍꯧꯅꯕꯤ "ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ, ꯑꯁꯥꯏꯗ ꯌꯨꯝ ꯈꯔ ꯇꯥꯔꯤꯁꯤꯗꯤ, ꯁꯥꯏꯗꯒꯤ ꯑꯣꯏꯔꯝꯒꯅꯤ, ꯇꯨꯝꯕ ꯍꯧꯗꯣꯔꯛꯀꯅꯨ" ꯍꯥꯏꯔꯝꯃꯒ ꯃꯥꯗꯤ ꯑꯗꯨꯝ ꯇꯨꯝꯊꯈꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯍꯧꯒꯠꯂꯒ ꯑꯗꯨꯝꯅ ꯃꯔꯨꯡ ꯃꯔꯨꯡ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯑꯇꯩꯗꯨꯁꯨ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯇꯨꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ "ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯝꯅ ꯀꯤꯅ ꯑꯗꯨꯝ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯗꯨꯗ ꯅꯧꯅ ꯂꯥꯛꯏꯕꯁꯤꯡ ꯑꯗꯨ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯋꯥꯔꯤꯗꯨ ꯂꯣꯏꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯁꯨ ꯒꯥꯔꯤ ꯃꯆꯥ ꯑꯃꯃꯝ ꯇꯣꯡꯗꯨꯅ ꯃꯈꯣꯏꯁꯨ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯈꯣꯏꯗ ꯀꯧꯁꯨ ꯀꯧꯗꯦ, ꯇꯨꯃꯤꯟ ꯃꯃꯤꯠꯁꯤꯡ ꯑꯗꯨꯅ ꯅꯧꯅ ꯂꯥꯛꯄ ꯑꯩꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯉꯛꯈꯤ꯫ ꯏꯃꯥꯟꯅꯕ ꯂꯥꯛꯄꯗꯤ ꯉꯥꯡꯉꯣꯏ ꯈꯪꯗꯕꯅꯤ꯫ ꯑꯗꯨꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯀꯩꯅꯣ ꯅꯈꯣꯏꯅ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯔꯛꯄꯒ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯤꯗꯨꯅ? ꯑꯗꯨꯒ ꯉꯔꯥꯡꯅ ꯑꯃꯨꯛ ꯅꯨꯄꯤ ꯑꯃ ꯑꯁꯥꯏꯗ ꯀꯞꯄꯤ ꯍꯥꯏꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ" ꯍꯥꯏꯗꯅ ꯐꯥꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯍꯪꯉꯝꯃꯤ꯫ ꯍꯥꯟꯅ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ "ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯕꯅꯤꯍꯦ ꯑꯁꯥꯏꯁꯦ" ꯍꯥꯏꯗꯅ ꯐꯥꯒꯤ ꯑꯣꯏꯅ ꯃꯣꯏꯁꯨ ꯈꯨꯝꯇꯣꯔꯛꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯗꯥꯏꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯃꯃꯝ ꯊꯣꯡꯅꯔꯛꯇꯨꯅ ꯁ꯭ꯀꯨꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯨꯀꯨꯟꯒ ꯑꯩꯒꯁꯨ ꯆꯪꯁꯜꯂꯒ "ꯃꯌꯥꯝ ꯀꯩꯗꯧꯅꯔꯒꯦ" ꯍꯪꯉꯝꯃꯤ꯫ ꯑꯗꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯅꯈꯣꯏꯗꯤ ꯇꯥꯗ꯭ꯔꯣ, ꯉꯔꯥꯡ ꯁꯤꯗꯒꯤ ꯅꯨꯄꯤ ꯑꯃ ꯀꯞꯄꯤꯕꯗꯨ? ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯊꯦꯡꯕꯗ ꯑꯗꯨꯒꯤꯅꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯦꯡꯅꯔꯤꯁꯤ" ꯍꯥꯏꯔꯛꯏ꯫ ꯑꯩꯗꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯁꯥꯗ ꯇꯨ ꯈ꯭ꯌꯥꯎ ꯆꯣꯡꯈꯠꯂꯛꯈꯤ꯫ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯪꯉꯝꯃꯤ, "ꯍꯣꯏꯅꯦ, ꯇꯥꯏꯅꯦ ꯑꯩꯈꯣꯏꯁꯨ ꯃꯈꯣꯜ ꯑꯗꯨ, ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯅ ꯑꯁꯥꯏꯗ ꯇꯥꯔꯤꯕ ꯌꯨꯝꯁꯤꯡ ꯑꯁꯤꯗꯒꯤ ꯇꯥꯔꯤꯕ ꯏꯅꯤꯡꯒꯤ ꯃꯈꯣꯟꯁꯤꯡ ꯑꯗꯨ, ꯑꯗꯣ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯑꯣꯏꯔꯝꯃꯕ? ꯑꯗꯣ ꯁ꯭ꯀꯨꯜꯁꯤꯗ ꯀꯩ ꯊꯣꯛꯈꯤꯕ ꯌꯥꯎꯕꯒꯦ" ꯍꯪꯉꯝꯃꯤ꯫ ꯑꯗꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ "ꯈꯪꯗꯦꯗ, ꯀꯔꯤꯃꯠꯇ ꯇꯧꯈꯤꯗꯦ. ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯉꯛꯄ ꯈꯣꯟꯖꯦꯜ ꯈꯔ ꯅꯨꯃꯤꯗꯥꯡꯗ ꯍꯦꯛ ꯇꯥꯕ ꯐꯪꯉꯤ." ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯍꯥꯏꯔꯝꯃꯒ ꯃꯈꯣꯏꯁꯨ ꯑꯃꯨꯛ ꯂꯣꯏꯅ ꯆꯟꯅꯈꯤ꯫ ꯏꯃꯥꯟꯅꯕ ꯃꯨꯀꯨꯟꯗꯁꯨ ꯑꯩꯅ "ꯏꯇꯥꯎꯕꯤ, ꯇꯥꯔꯦꯗꯅ, ꯁꯤꯗꯤ ꯕꯦꯔꯥ ꯀꯥꯔꯦꯍꯦ. ꯑꯩꯈꯣꯏꯗꯤ ꯀꯝꯗꯧꯅꯤ, ꯑꯩꯗꯤ ꯂꯩꯕꯕꯨ ꯀꯤꯕꯨ ꯀꯤꯁꯜꯂꯛꯑꯦ" ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯃꯨꯀꯨꯟ ꯑꯃꯨꯛ "ꯅꯪꯗ ꯅꯠꯇꯦ, ꯑꯩꯁꯨꯅꯦ, ꯑꯃ ꯊꯨꯡꯉꯥꯎꯁꯤꯗꯤ ꯁꯤꯒꯨꯝꯕꯒ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ. ꯍꯥꯏꯔꯨꯔꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯈꯨꯝꯃꯛꯏꯗꯨꯅꯤ. ꯍꯣꯔꯦꯟꯗꯩꯗꯤ ꯈꯤꯇꯪ ꯍꯦꯛ ꯃꯝꯁꯜꯂꯛꯑꯕꯗꯤ ꯃꯥꯅ ꯊꯣꯛꯁꯤ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯗꯤ ꯊꯣꯛꯑꯒꯨꯝꯁꯤ ꯇꯣꯂꯣꯞ ꯃꯇꯥꯁꯤꯒ, ꯑꯃꯨꯛ ꯀꯩꯅꯣ ꯊꯦꯡꯅꯔꯒ ꯂꯥꯌꯦꯡꯕꯁꯨ ꯀꯣꯟꯅꯔꯣꯏ" ꯍꯥꯏꯔꯛꯏ꯫ ꯑꯩꯅ "ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤ. ꯑꯗꯣ ꯑꯩꯅ ꯈꯜꯂꯤꯅꯦ ꯑꯁꯥꯏꯁꯦ ꯍꯦꯛ ꯂꯥꯛꯄꯒ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ" ꯍꯥꯏꯗꯅ ꯑꯁꯨꯝꯅ ꯏꯕꯥꯅꯤꯗꯤ ꯅꯨꯃꯤꯗꯥꯡ ꯊꯣꯛꯑꯒꯨꯝꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯋꯥꯔꯤꯗꯨ ꯍꯪꯉꯨꯕꯗ ꯃꯈꯣꯏꯁꯨ ꯐꯖꯅ ꯁꯦꯡꯅ ꯇꯥꯛꯊꯣꯛꯑꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯍꯥꯏꯕꯨ ꯈꯤꯇꯪ ꯍꯦꯛ ꯃꯝꯁꯜꯂꯛꯄꯒ ꯒꯥꯔꯤ ꯑꯃꯃꯝ ꯃꯌꯨꯝꯗ ꯂꯣꯏꯅ ꯆꯦꯟꯅꯈꯤ꯫ ꯈꯤꯇꯪ ꯍꯦꯛ ꯃꯝꯁꯜꯂꯛꯄꯒ ꯏꯃꯥꯟꯅꯕ ꯂꯥꯛꯄꯅꯁꯨ "ꯑꯁꯥꯏꯐꯥꯎ ꯊꯣꯛꯎꯁꯤ" ꯍꯥꯏꯗꯅ ꯃꯨꯀꯨꯟꯒ ꯏꯕꯥꯅꯤꯗ
ꯍꯧꯕꯗ ꯈꯥꯡ ꯂꯥꯛꯄ ꯉꯝꯃꯝꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯀꯤꯖꯩ ꯍꯥꯏꯗꯅ ꯌꯥꯔꯝꯗꯦ ꯅꯨꯃꯤꯠꯇꯨꯗꯤ ꯃꯥꯁꯨ ꯑꯩꯈꯣꯏꯗ ꯃꯥꯒꯤ ꯍꯧꯅꯕꯤ ꯀꯔꯤ ꯀꯔꯤꯅꯣ ꯆꯕꯦꯡ ꯉꯥꯡꯉꯝꯃꯒ ꯑꯩ ꯏꯇꯣꯝꯗ ꯊꯣꯛꯆꯔꯨꯔꯒꯦ ꯍꯥꯏꯗꯅ ꯃꯇꯣꯝꯗ ꯊꯣꯛꯈꯤꯒꯦ ꯇꯧꯔꯝꯃꯤ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯂꯥꯛꯄ ꯅꯪ ꯉꯁꯥꯏ ꯇꯥꯍꯧꯕ꯭ꯔꯥ ꯇꯥꯍꯧꯗꯕ꯭ꯔꯗꯤ ꯈꯪꯗꯦ ꯃꯤ ꯑꯁꯥꯏꯗ ꯂꯩꯕ ꯃꯤꯅ ꯐꯥꯎ ꯍꯥꯏꯅꯔꯕꯅꯤ ꯚꯩ ꯑꯁꯥꯏꯁꯦ ꯃꯑꯣꯡ ꯃꯔꯤꯟ ꯑꯃ ꯏꯇꯥ ꯇꯥꯗꯦ ꯅꯨꯃꯤꯗꯥꯡ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯍꯥꯏꯗꯅ ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯀꯣꯛ ꯆꯥꯛꯈꯠꯂꯤꯁꯤꯅ ꯀꯔꯤꯅꯣ ꯊꯣꯛꯎꯅꯨ ꯑꯩꯈꯣꯏꯁꯨ ꯊꯣꯛꯑꯣꯏ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯂꯥꯛꯄꯅ ꯑꯃꯨꯛ ꯚꯨꯠꯀꯤ ꯑꯣꯖꯥ ꯃꯌꯥꯝ ꯂꯩꯍꯧꯔꯣ ꯑꯩ ꯊꯣꯛꯑꯦ ꯀꯅꯥꯅ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ ꯑꯩ ꯊꯣꯛꯄꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯃꯥꯗꯤ ꯉꯔꯥꯡꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯨꯔꯨꯞ ꯂꯩꯕ ꯊꯣꯛꯈꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯂꯩꯍꯧꯔꯕꯅꯤ ꯑꯇꯣꯞꯄ ꯏꯃꯥꯟꯅꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅꯁꯨ ꯅꯈꯣꯏ ꯅꯃꯥꯟꯅꯕꯁꯤꯗꯤ ꯕꯦꯔꯥ ꯑꯃꯅꯤꯍꯦ ꯍꯥꯏꯅꯔꯝꯃꯤ ꯅꯨꯃꯤꯠꯇꯨ ꯃꯥꯗꯤ ꯗꯨꯀꯥꯟ ꯑꯗꯨꯁꯨ ꯊꯣꯡ ꯂꯣꯜꯂꯝꯕꯗꯒꯤ ꯈꯤꯇꯪ ꯂꯥꯞꯅ ꯆꯠꯂꯒ ꯆꯨꯔꯨꯞ ꯑꯗꯨ ꯂꯧꯔꯨꯔꯒ ꯍꯧꯖꯤꯛꯀꯤ ꯁ꯭ꯀꯨꯜ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯐꯝꯃꯝꯕ ꯃꯄꯥ ꯑꯗꯨꯗ ꯃꯇꯣꯝꯗ ꯆꯨꯔꯨꯞꯇꯨ ꯆꯤꯡꯉꯒ ꯐꯣꯟ ꯃꯦꯠꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯁ꯭ꯀꯨꯜ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯃꯤ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯈꯣꯟꯁꯤ ꯃꯥꯅ ꯇꯥꯔꯝꯃꯤ ꯃꯗꯨꯗ ꯃꯥꯁꯨ ꯐꯣꯟꯗꯣ ꯃꯦꯟꯅ ꯆꯨꯔꯨꯞꯇꯨꯒ ꯀꯅꯥ ꯑꯣꯏꯔꯤꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯑꯗꯥꯏꯗ ꯁꯨꯝ ꯆꯪꯁꯜꯂꯒ ꯌꯦꯡꯉꯨꯕꯗ ꯀꯣꯛꯇꯒꯤꯅ ꯈ꯭ꯋꯥꯡꯆꯦꯞ ꯃꯄꯥ ꯐꯥꯎꯇꯪ ꯎꯕ ꯅꯨꯄꯤ ꯑꯃꯈꯛ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯐꯪꯂꯥꯡ ꯋꯥꯜ ꯑꯗꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯜꯂꯒ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨ ꯃꯥꯅ ꯎꯔꯛꯈꯤ ꯑꯍꯥꯟꯕꯗꯗꯤ ꯃꯥꯁꯨ ꯃꯝꯅꯒ ꯃꯝꯕꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯗꯦ ꯍꯥꯏꯗꯅ ꯁꯨꯝ ꯈꯤꯇꯪꯒ ꯅꯛꯁꯜꯂꯨꯕꯗꯗꯤ ꯇꯁꯦꯡ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯂꯩꯔꯝꯕꯗꯨꯗ ꯏꯃꯥꯟꯅꯕ ꯂꯥꯛꯄꯗꯤ ꯃꯁꯥꯗꯨ ꯄꯥꯈꯠꯈꯤꯗꯅ ꯐꯣꯟ ꯐꯥꯎ ꯃꯐꯝ ꯑꯗꯥꯏꯗ ꯍꯨꯟꯇꯣꯛꯑꯝꯃꯒ ꯃꯥꯁꯤ ꯄꯥꯈꯠꯅ ꯃꯌꯥꯝꯅ ꯂꯩꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯜꯂꯛꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯋꯥꯔꯤꯗꯣ ꯃꯥꯅ ꯇꯝꯃꯛꯈꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯗꯤ ꯃꯥꯅ ꯇꯝꯃꯛꯏꯕ ꯋꯥꯔꯤꯗꯣ ꯊꯥꯖꯔꯝꯃꯤ ꯑꯗꯨꯅ ꯃꯌꯥꯝ ꯆꯪꯗꯅ ꯃꯥꯅ ꯀꯤꯔꯤꯕꯗꯨ ꯐꯅꯕ ꯍꯥꯏꯗꯅ ꯐꯥꯊꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯃꯤꯠꯇ ꯅꯨꯄꯤꯗꯨ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯑꯩ ꯀꯤꯔꯦ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯃꯝꯗꯦ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯌꯥꯝ ꯆꯪꯗꯅ ꯈꯨꯜ ꯑꯗꯨꯗ ꯃꯥꯏꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯊꯤꯕꯗ ꯃꯥꯏꯕꯁꯨ ꯑꯃꯠꯇ ꯐꯪꯉꯝꯗꯦ ꯑꯗꯨꯕꯨ ꯀꯣꯟꯅ ꯂꯥꯏꯇꯤꯟꯒꯤ ꯃꯔꯝꯗ ꯈꯔ ꯈꯪꯕ ꯑꯍꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯤꯔꯒ ꯃꯥꯒꯤ ꯈꯪꯖꯕ ꯈꯔꯗꯨ ꯇꯧꯔꯒ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯕꯗꯒꯤ ꯏꯃꯥꯟꯅꯕ ꯂꯥꯛꯄ ꯒ꯭ꯌꯥꯟ ꯇꯝꯅ ꯇꯥꯔꯛꯈꯤ ꯃꯥꯗ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄꯒ ꯃꯥꯗꯤ ꯃꯄꯣꯠ ꯃꯆꯩ ꯌꯨꯝꯁꯟꯕ ꯍꯧꯈꯤ ꯅꯣꯡꯉꯥꯜꯂꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯁ꯭ꯀꯨꯜ ꯑꯗꯨꯗꯒꯤ ꯈꯨꯟꯕ ꯆꯪꯉꯨꯕꯗ ꯉꯔꯥꯡ ꯃꯥꯅ ꯊꯅꯝꯕ ꯊꯥꯗꯔꯝꯕ ꯃꯄꯥ ꯑꯗꯥꯏꯗ ꯐꯣꯟ ꯑꯗꯨꯗꯤ ꯂꯩꯔꯝꯗꯦ ꯂꯥꯞꯅ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯃꯥꯅ ꯁꯨꯛꯆꯪ ꯆꯪꯉꯝꯗ꯭ꯔꯤꯕ ꯃꯄꯥ ꯑꯃꯗ ꯐꯣꯟ ꯑꯗꯨ ꯇꯥꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ ꯃꯥꯗꯤ ꯑꯗꯨꯝ ꯈꯨꯗꯛꯇ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯨꯀꯨꯟꯒ ꯑꯩꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯍꯧꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤꯁꯨ ꯁ꯭ꯀꯨꯜ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯑꯉꯥꯡ ꯃꯆꯥꯒꯨꯝꯕ ꯀꯞꯄꯛꯄ ꯀꯤꯕ ꯃꯈꯣꯟꯁꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯇꯥꯔꯝꯃꯤ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯗꯥꯡ ꯃꯄꯥꯟ ꯊꯣꯛꯄ ꯀꯤꯅꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯁꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯍꯦꯛ ꯇꯥꯔꯛꯄꯒ ꯁ꯭ꯀꯨꯜ manung adudagi nupi amana yamna wana kapaga nahibagi makhol ama tarakpadagi hanakte aduda leiriba khoi mayamse amata oina punna haunaraga scool manung sida tawrisi mina khoi kinaba sanarira natraga oina mafam asta kari posak leiraba sanu haidana numidang aduda torchlight amamanga khoi se mapanda loina thongnarakhi aduga punna haunaraga school aduda sangubada Chumang tung khonjel amade chum targa masakti uge phangamde madudagi akhoi se masidi mawng amani haidana loina thongnarakhi matam khara aduda leiramaga talakpadagi mukunga igasu yumda muk halakhi yamege uga babai ma da suwari ro tamubada matung manaw adomda mukana satpa yararoi hairei imana balakpagi manakta su mukunga iga salubada made mapam adudagi he khan kibaga mayumda kai kaino mawng marin tadaba kari no tawrakpadagi Maiba tauruga laitin khuram thukibadagi phare karisu tawdre haidana leirami mukunga igana sumabu lakna birami hojiti butki waja se nang tare ne haidana phagi budi phagi ne haibubu mafam aduda karino mati leheuri masini mayam ngasigi rian hore story mathangi wari thagalakpada mayam punna muk thengnarasi ngasigi di mayam dagi kainana ba bidai lawjari